अहानबदा अरोइबा पाउ पिजरे सेंटर की थविनसिंगदा फुरुप अमना मणिपुर मचे ताना थुगाइनबा होनरिबा से मरुभूमिदा nga phanaba honabaga pangkhangni haina अमुकोगी प्रेसिडेंट पीएच नंदो लुवांगना फोंदोरकले ngarang numidang kuki swingna sabungko khunau thamna pokpe santi khongbal amade sana sabida nongmai amade bom kaptharaktuna akan mamongda landarakre paulo bachang luba paumida jat regiment na threaten tawakre Committee on Protection of Mighty Victims Moregi Mihut Senga Chief Minister Nong Thombam Biranga ngarang numidang wairam unaraba matung tongan bahiram kharada yanaba purakre amade ipai pusingna thambiramba corridor gi wakhalon adu hawrakliba angang singda chenhanna ba fanabagi tangai fadaba lakle haina Social Welfare Minister Haikam Dingona Fongdurakle